State asida thokliba irang asina maram oiduna matam sangna lepluraba Imphal Kangpopi Sanapati amadi Imphal Bisnupur Churachandpur gi bus service ngasidagi amuk hanna chain gani haina tawramba adu passenger amata laktabadagi chain khidrai Manipur ki Chief Secretary Dr. Bennett Josin ngarang thokiba public appeal gi matung inna ngasi ayupung tarukrom tawa matamdagi moirang khomda leiba MST complex ta Imphal dagi Kangpopi fauraga Senapati chatkadaba bus amaga Imphal dagi Bisnupur fauraga Churachandpur chatkadaba bus amaga punna bus ani khamduna leikhi hariba matam aduda impact news ki team amana changluba matamda security ki checkson thaurang singdi lokhatpagi mamidi taram khidei adubu bus driver singi maikai dagi di higher authority dagi gari thauba haunabagi ayaba pirakpa ngaiduna leikhi ayupung tara mathoirom taraba fawa passenger amata laktabadagi bus animak thaudoktana hanjinki Panbayabadi said asida thokliba tha tara mapanrom suraba irang asigi manung channa tha kharagi mamangda bus service asi hauramlabani adubu matam aduda su passenger amata laktabana maram oiraga lainga ki thaurang adu fail oiraga tokhibani loina nang asidagi anirakshub khongthang oina public vehicle service asi makha chathanaba hariba lambi ani asida ahenba security thamduna akanba mawongda ngaksenbagi thabak paikhatuna lakrabani